Hello friends, Arun here. Welcome back to my another video. ꯃꯔꯛꯁꯤꯗ ꯑꯩꯅ ꯀꯩꯅꯣꯝꯃ ꯈꯪꯍꯟꯖꯅꯤꯡꯕ ꯃꯗꯨꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯑꯩ ꯍꯧꯖꯤꯛꯀꯥꯟꯁꯦ ꯍꯧꯔꯛꯄꯒꯤ ꯃꯇꯦꯛ ꯈꯔꯁꯦ ꯑꯩ ꯏꯪꯂꯤꯁꯅ ꯏꯟꯇ꯭ꯔꯣ ꯇꯧꯔꯒ ꯉꯥꯡꯉꯦ ꯏꯪꯂꯤꯁꯅ ꯃꯇꯦꯛ ꯈꯔ ꯁꯤꯒꯤꯁꯤ ꯑꯩꯅ ꯌꯥꯝ ꯍꯥꯞꯅꯤꯡꯗꯅ ꯃꯁꯤꯒꯤ ꯃꯇꯦꯛꯁꯦ ꯑꯩ ꯍꯥꯞꯄ ꯅꯠꯇꯦ ꯃꯁꯤ ꯍꯥꯞꯇꯗ ꯌꯥꯗꯗꯅ ꯃꯥꯒꯤ ꯃꯔꯝ ꯑꯃ ꯂꯩꯕꯒꯤ ꯍꯥꯏꯇꯥꯔꯦ ꯍꯥꯞꯄꯅꯤ ꯑꯗꯣ ꯀꯅꯥꯒꯨꯝꯕꯅ ꯑꯗꯨꯝ ꯃꯅꯤꯄꯨꯔꯤꯗ ꯑꯗꯨꯝ ꯉꯥꯡꯉꯨ ꯏꯪꯂꯤꯁ ꯍꯥꯞꯆꯤꯟꯒꯅꯨ ꯒꯥꯏꯅ ꯍꯥꯏꯕꯁꯨ ꯌꯥꯎꯋꯦ ꯑꯩꯈꯣꯏ ꯏꯃꯥꯂꯣꯟꯗ ꯑꯗꯨꯝ ꯉꯥꯡꯕꯤꯌꯨ ꯒꯥꯏꯅ ꯑꯗꯨ ꯇꯧꯕꯇꯕꯨ ꯃꯁꯤ ꯑꯩꯅ ꯍꯦꯟꯅ ꯄꯥꯝꯗꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯨ ꯅꯠꯇꯕ ꯏꯪꯂꯤꯁꯁꯦ ꯉꯥꯡꯕꯗ ꯀꯩꯁꯨ ꯐꯖꯔꯣꯏ ꯑꯗꯨꯒ ꯐꯖꯅ ꯍꯧꯕꯗꯩ ꯂꯣꯏꯕꯥꯎ ꯑꯩꯅ ꯃꯗꯨꯅ ꯐꯖꯅ ꯉꯥꯡꯕ ꯉꯝꯈ꯭ꯔꯒ ꯉꯥꯡꯈꯤꯕ ꯑꯣꯏꯔꯗꯤ ꯐꯕ ꯅꯠꯇꯕꯅꯤꯅ ꯑꯩ ꯀꯩꯁꯨ ꯍꯥꯞꯅꯤꯡꯗꯦ ꯌꯥꯔꯤꯉꯩꯁꯨ ꯑꯩ ꯍꯥꯞꯇꯅꯕ ꯑꯗꯨꯝ ꯍꯣꯠꯅꯕꯅꯤ ꯇꯧꯕꯇꯕꯨ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩ ꯃꯔꯝ ꯑꯃ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯇꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕꯇ ꯚꯤꯗꯤꯑꯣ ꯍꯥꯞꯀꯠꯄꯁꯤꯗꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯦꯛ ꯍꯥꯞꯀꯠꯄꯒ ꯃꯣꯏꯅ ꯑꯩꯒꯤ ꯀꯩꯅꯣ ꯀꯣꯟꯇꯦꯟꯗꯨꯅ ꯑꯣꯏꯕꯁꯨ ꯌꯥꯏꯀꯣ ꯒ꯭ꯂꯣꯕꯦꯜꯂꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯌꯥꯅꯕ ꯐꯤꯠꯅꯦꯁꯀꯨꯝꯕ ꯀꯔꯤꯒꯨꯝꯕ ꯑꯣꯏꯕ ꯌꯥꯏ ꯃꯣꯏꯅ ꯑꯩꯈꯣꯏ ꯑꯥꯎꯇꯣ ꯗꯕꯤꯡꯁꯤ ꯍꯦꯛꯇ ꯇꯧꯔꯛꯄ ꯃꯣꯏꯅ ꯂꯦꯡꯒ꯭ꯋꯦꯖ ꯏꯪꯂꯤꯁꯇ ꯍꯦꯛꯇ ꯑꯣꯟꯊꯣꯔꯛꯄ ꯑꯩꯒꯤ ꯍꯥꯟꯅ ꯃꯅꯤꯄꯨꯔꯤꯅ ꯉꯥꯡꯖꯕꯁꯤꯡꯁꯦ ꯃꯣꯏꯅ ꯃ꯭ꯌꯨꯠ ꯇꯧꯔꯒ ꯃꯣꯏꯒꯤ ꯏꯪꯂꯤꯁ ꯃꯇꯦꯛ ꯃꯇꯦꯛ ꯇꯧꯔꯒ ꯍꯥꯞꯆꯤꯜꯂꯛꯄꯤꯁꯦ ꯍꯦꯛꯇ ꯇꯧꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯐꯖꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯄꯥꯝꯖꯗꯕ ꯑꯣꯏꯕ ꯑꯗꯨꯅ ꯑꯩꯒꯤ ꯅꯦꯔꯦꯁꯟꯗ ꯀꯔꯤꯗ ꯏꯀꯥꯏ ꯀꯥꯏꯍꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯗꯒꯤ ꯑꯩꯅ ꯄꯥꯝꯗꯕ ꯑꯗꯨ ꯃꯁꯤ ꯁꯦꯝꯗꯣꯛꯄꯕꯨꯗꯤ ꯌꯥꯏ ꯁꯦꯝꯗꯣꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯗꯦꯛꯁꯇꯣꯞ ꯚꯔꯖꯟꯗ ꯆꯪꯉꯒ ꯑꯗꯒꯤ ꯁꯦꯠꯇꯤꯡ ꯃꯊꯪ ꯁꯦꯝꯕ ꯈꯣꯠꯄ ꯈꯔ ꯄ꯭ꯔꯣꯁꯦꯁꯇꯨ ꯈꯔ ꯀꯦꯅꯤ ꯀꯦꯅꯥ ꯈꯔ ꯑꯣꯏꯕꯗꯨꯗ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩ ꯃꯁꯤ ꯀꯃꯥꯏꯅ ꯌꯥꯒꯗꯧꯔꯤꯅꯣꯗ ꯌꯦꯡꯕ ꯃꯇꯝꯗ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯊꯧꯔꯛꯄꯒꯤ ꯃꯇꯦꯛ ꯈꯔꯁꯦ ꯏꯪꯂꯤꯁꯅ ꯉꯥꯡꯍꯧꯔꯒꯗꯤ ꯃꯣꯏꯒꯤ AIꯅ ꯑꯩꯒꯤ ꯍꯣꯜ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯝ ꯏꯪꯂꯤꯁꯇ ꯑꯣꯏꯕꯒꯨꯝ ꯈꯜꯂꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨ ꯂꯩꯔꯣꯏ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯃꯇꯦꯛ ꯈꯔꯁꯦ ꯏꯪꯂꯤꯁꯅ ꯉꯥꯡꯕ ꯃꯇꯝꯗ ꯌꯥꯈꯤꯕꯗꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯏꯪꯂꯤꯁꯀꯤ ꯏꯟꯇ꯭ꯔꯣ ꯃꯇꯦꯛ ꯈꯔꯁꯦ ꯑꯗꯨꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯗ ꯑꯗꯨꯝ ꯍꯥꯞꯈꯤꯕꯅꯤ ꯐꯦꯁꯕꯨꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯀꯛꯊꯠꯁꯤꯔꯥ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯕꯅꯤ ꯇꯧꯕꯇꯕꯨ ꯃꯗꯨ ꯀꯛꯊꯣꯛꯀ ꯀꯛꯁꯤꯟꯒ ꯑꯩꯉꯣꯟꯗꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯞꯈꯤꯕꯅꯤ ꯀꯩꯁꯨ ꯀꯥꯏꯕ ꯅꯠꯇꯦꯗ ꯃꯇꯦꯛꯁꯦ ꯍꯥꯏꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯗꯨ ꯁꯨꯝ ꯀꯔꯤ ꯍꯥꯏꯅꯤ ꯏꯪꯂꯤꯁꯇ ꯌꯥꯝ ꯉꯥꯡꯖꯅꯤꯡꯕ ꯃꯥꯟꯕꯁꯨ ꯑꯗꯨꯝ ꯌꯥꯎꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯋꯤ ꯑꯗꯨ ꯑꯩꯕꯨꯗꯤ ꯊꯣꯏꯗꯣꯛꯅ ꯈꯟꯗꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯇꯁꯦꯡꯕꯗꯣ ꯑꯩꯅ ꯃꯌꯥꯝꯗ ꯁꯨꯝ ꯈꯪꯍꯟꯖꯕꯅꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯁꯨꯃꯥꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯌꯥꯎꯔꯒꯁꯨ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯑꯗꯨꯝ ꯌꯥꯕꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯃꯤꯅ ꯊꯛ ꯌꯦꯡꯕ ꯃꯇꯝꯗ ꯃꯔꯣꯟꯗꯣ ꯃꯔꯤꯡ ꯃꯔꯥꯡ ꯇꯧꯔꯒ ꯃꯤꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯕ ꯁꯦꯝꯗꯣꯛꯄꯕꯨꯗꯤ ꯑꯗꯨꯝ ꯌꯥꯏ ꯑꯗꯨꯁꯨ ꯌꯦꯡꯉꯤꯕ ꯃꯤꯗꯨꯅ ꯑꯃꯨꯛ ꯆꯪꯉꯒ ꯑꯃꯨꯛ ꯁꯦꯝꯗꯣꯛꯀ ꯁꯦꯝꯖꯤꯟꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯄꯣꯠ ꯑꯃ ꯑꯣꯏꯕꯅꯦꯕ ꯑꯗꯩ ꯑꯩꯈꯣꯏꯅꯁꯨ ꯑꯞꯂꯣꯗ ꯇꯧꯔꯤꯕ ꯑꯩꯈꯣꯏꯅꯁꯨ ꯁꯦꯝꯕꯗꯤ ꯌꯥꯏ ꯑꯗꯣ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏ ꯈꯤꯇꯪ ꯊꯕꯛ ꯌꯥꯝꯕ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯇꯧꯖꯕꯅꯤ ꯃꯌꯥꯝꯗꯨ ꯀꯩꯁꯨ ꯋꯥꯔꯧꯕꯤꯒꯅꯨ ꯂꯥꯟꯅꯁꯨ ꯈꯟꯕꯤꯒꯅꯨ ꯍꯥꯏꯗꯤ ꯏꯪꯂꯤꯁꯀꯤ ꯃꯇꯦꯛ ꯈꯤꯇꯪꯗꯣ ꯑꯩꯅ ꯍꯥꯞꯇꯕ ꯌꯥꯗꯕꯒꯤ ꯍꯥꯞꯄꯅꯤ ꯍꯥꯏꯇꯥꯔꯦ ꯀꯩꯁꯨ ꯐꯖꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯗꯨ ꯀꯩꯁꯨ ꯆꯨꯝꯕꯁꯨ ꯑꯣꯏꯔꯝꯃꯣꯏ ꯑꯩꯈꯣꯏꯒꯤ ꯏꯃꯥꯂꯣꯟꯁꯨ ꯅꯠꯇꯦ ꯀꯩꯁꯨ ꯄꯥꯝꯖꯕꯁꯨ ꯀꯩꯁꯨ ꯑꯣꯏꯗꯦ ꯑꯗꯨ ꯇꯧꯗꯕ ꯌꯥꯗꯕꯗꯤ ꯃꯇꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤ ꯁꯤꯒ ꯃꯌꯥꯝꯗ ꯁꯨꯝ ꯈꯪꯍꯟꯖꯅꯤꯡꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯑꯩ ꯀꯤꯂꯣꯃꯤꯇꯔ 6 ꯆꯠꯂꯦ ꯑꯗꯨꯒ ꯀꯤꯂꯣꯃꯤꯇꯔ 3 ꯑꯃ ꯆꯦꯟꯒꯗꯧꯕ ꯋꯥꯠꯂꯤ ꯑꯩ ꯆꯦꯟꯊꯈ꯭ꯔꯅꯤ ꯌꯨꯝꯗꯒꯤ ꯑꯩꯅ ꯊꯣꯛꯂꯛꯏꯁꯤꯗꯤ ꯀꯤꯂꯣꯃꯤꯇꯔ 9 ꯁꯨꯔꯝꯃꯒꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯟꯈꯤꯒꯗꯧꯔꯤꯁꯦ ꯑꯣꯜꯃꯣꯁ ꯑꯗꯨꯝ ꯀꯤꯂꯣꯃꯤꯇꯔ 7 ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅ ꯀꯤꯂꯣꯃꯤꯇꯔ 35ꯒꯤ ꯆꯥꯡ ꯑꯣꯏꯒꯗꯧꯕ꯭ꯔꯥ ꯑꯩꯒꯤ ꯗꯤꯁꯇꯦꯟꯁꯁꯦ ꯂꯝꯖꯦꯟ ꯆꯦꯟꯕꯅ ꯀꯤꯂꯣꯃꯤꯇꯔ 9-10 ꯑꯗꯨꯝ ꯑꯣꯏꯔꯅꯤ ꯀꯌꯥꯝ ꯑꯣꯏꯒꯗꯣꯏꯅꯣꯗꯤ ꯈꯪꯗꯦ ꯌꯦꯡꯒꯦ ꯉꯁꯤꯁꯤ ꯌꯥꯝ ꯁꯥꯡꯅꯗꯤ ꯆꯦꯟꯅꯤꯡꯕꯅꯤ ꯇꯧꯕꯇꯕꯨ ꯑꯩ ꯃꯇꯝ ꯁꯤ ꯂꯩꯇ꯭ꯔꯦ ꯈꯔ ꯉꯟꯅ ꯆꯦꯜꯂꯒꯗꯤ ꯁꯥꯡꯅ ꯆꯦꯟꯕꯁꯤ ꯑꯗꯨꯝ ꯉꯝꯕꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯉꯟꯕ ꯌꯥꯗ꯭ꯔꯦ ꯍꯌꯦꯡꯗꯤ ꯁꯟꯗꯦꯗꯤ ꯑꯣꯏ ꯇꯧꯕꯇꯕꯨ ꯍꯌꯦꯡꯁꯤ ꯊꯕꯛ ꯈꯔ ꯂꯩꯒꯗꯧꯕ ꯃꯥꯜꯂꯦ ꯑꯗꯣ ꯍꯟꯗꯛ ꯃꯔꯛꯁꯤ ꯁꯥꯡꯅ ꯁꯨꯝ ꯆꯦꯟꯅꯤꯡꯕꯗꯤ ꯐꯥꯎꯋꯦ ꯋꯥꯈꯜꯗ ꯑꯗꯣ ꯂꯝꯖꯦꯟꯁꯦ ꯁꯥꯡꯅ ꯆꯦꯟꯕꯁꯤꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯈꯛ ꯂꯩꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯨꯝ ꯆꯦꯟꯈꯤꯕ ꯀꯥꯡꯕꯨꯅ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤ ꯃꯁꯤ ꯃꯊꯟꯇ ꯑꯗꯨꯝ ꯊꯣꯛꯂꯛꯏ ꯏꯁꯥꯗ ꯍꯥꯏꯗꯤ ꯆꯦꯟꯅꯤꯡꯉꯛꯄꯒꯤꯀꯣ ꯑꯗꯨ ꯆꯦꯟꯊꯣꯛꯈꯤꯕꯁꯦ ꯉꯁꯥꯏꯒꯤ ꯑꯩꯉꯣꯟꯗ ꯂꯩꯔꯝꯕ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯋꯦꯠꯀ ꯍꯦꯟꯒꯠꯂꯝꯕ
ꯁꯤꯡꯁꯦ ꯑꯩꯈꯣꯏ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯆꯦꯟꯊꯣꯛꯈꯤꯕꯁꯤꯗ ꯌꯥꯝ ꯑꯗꯨꯝ ꯃꯌꯦꯡ ꯇꯥꯕꯗꯧꯅ ꯑꯗꯨꯝ ꯇꯧꯋꯤ ꯁꯤꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯈꯛ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯂꯩ ꯁꯤ ꯂꯝꯖꯦꯟ ꯆꯦꯟꯕ ꯃꯤꯅ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤ ꯏꯁꯥꯁꯦ ꯌꯥꯡꯈꯠꯄꯗꯧꯅ ꯇꯧꯕ ꯂꯝꯖꯦꯟ ꯑꯩꯈꯣꯏ ꯌꯥꯝ ꯂꯣꯡ ꯔꯟ ꯇꯧꯔꯨꯕꯁꯦ ꯑꯗꯣ ꯂꯝꯖꯦꯟ ꯆꯦꯟꯕꯁꯤ ꯑꯩꯁꯨ ꯑꯍꯥꯟꯕꯗꯤ ꯌꯥꯝꯅ ꯃꯁꯤ ꯀꯤꯔꯝꯃꯤ ꯍꯥꯏꯗꯤ ꯁꯨꯝ ꯑꯁ ꯑꯩꯅ ꯆꯦꯜꯂꯤꯁꯤꯕꯨ ꯁꯨꯝ ꯄꯪꯆꯦꯟ ꯆꯦꯜꯂꯒ ꯍꯌꯦꯡ ꯀꯣꯟꯅ ꯃꯁꯤ ꯁꯣꯛꯂꯛꯀꯗꯧꯔꯤ ꯖꯥꯠꯂꯥ ꯑꯩꯒꯤ ꯆꯍꯤ ꯃꯇꯥꯡꯁꯤꯒ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯌꯥꯎꯈꯤꯕ ꯃꯇꯥꯡ ꯌꯥꯝ ꯌꯥꯎꯏ ꯇꯧꯕꯇꯕꯨ ꯃꯁꯤ ꯊꯣꯏꯗꯣꯛꯅ ꯀꯩꯁꯨ ꯇꯧꯒꯗꯧꯕ ꯃꯥꯟꯗꯦ ꯍꯥꯏꯗꯤ ꯁꯣꯐꯥꯔ ꯑꯩ ꯍꯧꯖꯤꯛ ꯁꯨꯝ ꯇꯧꯔꯛꯄꯁꯦ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯌꯥꯝ ꯍꯦꯟꯅ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯀꯩꯁꯨ ꯂꯩꯇꯦ ꯑꯍꯥꯟꯕ ꯍꯧꯔꯛꯄꯒꯤ ꯈꯔ ꯑꯩꯅ ꯍꯩꯇ꯭ꯔꯤꯉꯩꯒꯤ ꯄꯣꯊꯥꯕ ꯍꯩꯇ꯭ꯔꯤꯉꯩꯒꯤ ꯃꯔꯛ ꯈꯔꯗ ꯑꯩ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯏ ꯏꯁꯥ ꯅꯥꯕ ꯔꯤꯀꯕꯔꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩ ꯈꯪꯗꯕꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯈꯨ ꯈꯨꯔꯥꯏ ꯅꯥꯕ ꯈꯣꯠꯄ ꯃꯇꯦꯛ ꯈꯔꯗꯤ ꯌꯥꯎꯈꯤ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯗꯨꯒꯨꯝꯕꯗꯨ ꯊꯣꯏꯗꯣꯛꯅ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯃꯁꯤ ꯀꯩꯁꯨ ꯌꯥꯝ ꯍꯦꯟꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯝꯒꯗꯧꯕ ꯃꯥꯟꯗꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯍꯛꯆꯥꯡ ꯐꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯁꯤ ꯌꯥꯏꯐꯔꯦ